Manipur Top Channel की माइकैदगी मरुओइबि इपाउसिंग मियामदा थमजरी अहानबदा कंगला पाउदगी लुक्सरगा अनौब सही इंग्लिश सिंगनिगा कुनगा मंगाना लाकपद अफबत ओइरसनु ngasi yaifarabu December 13 English singaniga kunga marigi aroiba sahi ariba sahi na sakhiba anauba sahi English singaniga kunga mangana lakpa numina sida miyamgi mafamda harau mathoi kanari ariba sahi English kumsing English singaniga kunga mari na sakhiba miyamgi marakta leramba kalak yengthinaba hatna sunaba madi hunna ngangnaba yauna phattaba punamak puduna satkrasano अनौबसे इंग्लिश सिंगनिगा कुनगा मंगाना लाकपदा लमदमसिगी मियाम खक्तनतना मलेमगी मियाम पुनमकी मफमदा नुंगसी चानाबा मदि कलक यिंगथिनबा मदि हाना सुनबगी फतबा पुनमक मांगख्रसनो अनौबसे यसिना मियाम पुनमकी मफमदा सुबो नोमगी वखलोनगी इरोइनना तुंगी युमबोदल ओइरकदौरिबा नहारोल अमदि माहिरोइ खुनाइना मसामौ फना मागी थमोइदा पुकनिंग संगदुना सखतपा तंगदु लैताबा लमदम अमा ओहेनबगी माइकैदा खुमांग सौक्सिनबा ngamba ओइरसनो अनौब सहीना लमदम असिगी अपुनबगी सक्तम ngakpada hena mara setlanba madi miyamgi punsida ana ayek yaudaba isang thawna punsi nungsangba amadi wata padaba lamdam ohenbinaba kangla pauna sembiba mapugi mafamda thawnijari kanglai pak khunai miyam maru oina inkhalakliba harol singna anauba sahina lakpada harau nungaiba phongdokpada mayai kaba chinjaktagi lapna leinaba madi iramdam nungsiba masum apunbagi saktamna singnarakpa khudima mayuknaba ngambigi asetpa phirepki wasak lominaba mathautai mamangi ariba sahi singi matamda laikhiba afaba thabak thoram sing adudagi para tamba duga fataba thabak singna pihiba saitheng sing adu anauba sahina lakpada thowandanaba sectionna phirep lominaba honaba oirasano mamangi sahi English singaniga kungo humdagi me ahumdagi miraibak masa illegals migrants sin kuki zau narcotic singna yellow mitei miyamgi mathata landaduna paktak mihad genocide amadi massacre satakhiba war crime tha taragam papan hajilagrab fawba loikham naidabu wathok leiri adubu anauba sahi English singaniga kunga mangana lakpada mi phata singadugi mafamda leiriba hingsa yaitambagi saram satki wakhal singadugi mahut asumba apabu wakhalon lairektuna makoigi aranba khongphamdagi handokhiba miyamna pamnari kariguma makoigi khongpham handoktaba tarabadi miyamna makoigi mayokta puna lepminaduna mi phata singadu lamdam asigi leimaidigi takthokinabagi pangal anauba sahina pina birakani haibigi thajabale loinana miraiba masa lamen tuhen musingi mafamdasu makoina sathariba aranba khongthang singadu khanglutuna makoigi khongpham handoknabagi phirep lorap oirasano Manipur miyamgi mausadigi sagona rakhiba maraibak nungsiba madi apunbagi saktam ngaknaba honabada thawai katpada pamuba leirakhidaba adu ngasigi mirol tungi yumbudal naharol singi mafamda anauba sahina amukke hena inot pibiduna singnarakpa madi kanglup masilgi marakta apunbagi pangal thugainaba singsep thabagi thabak sathariba singi fattaba masatki wakhalon anauba sahina lakpada manghankiduna lamdam asida puna khunda laita minariba miyoi kanglukki marakta nungsi chanaba tangdu laitaba sakhotpa wata padaba ana ayek yaudaba mating leiba chinjakta mipal tangdaba lamdam ama oirasnu Manipur kanglai khunai gi miyamna anauba sahi English singaniga kunga mangana lakpada harau nungaiba phongdokpagi mutta phurupki apunba saktamna singnarakliba terroristing mayoknabagi awaba saithengi polum puduna leidi haibasi kauridabani saisa kya apunbagi saktam ngaktuna leirakliba kanglai pak Manipur gi miyamna anauba sahi English singaniga kunga mangana lakpada mapung phana harau nungaiba phongdokpa ngamdabagi phibamda leiribasi lebak thibani adubu anauba sahina lakpada miyamgi mafamda singnarakpa khudingmak mayuknaduna maithiba piba ngamnabagi thaujal pinabiduna anauba tangdu leitaba nungsi janaba lamdamama ohenbinaba sembiba mapugi mafamda miyam punamakna thauni minarasi haina amukka hana kangla paugi editorial staff paumi amasum atai thaumi singi maikeidigi miyamgi muhut sinduna thauni jari hairakli ariba sai English singaniga kunga marina sakhiba anauba sai English singaniga kunga mangana lakpada Manipur gi yelhaumi miyamgi mafamda maraibak maramdam nungsibagi inot pinabiba amadi apunbagi saktamda singnarakpa khudimak isang thauna maithiba piba ngambagi thauna leiba oirasanu haina kangla paugi editorial phongdorakli makha satharakpa oina topa pawmna kuki singi lan makha tana satharaklabdi ahum suba nupi lal tholakloi hainingai leiti waikhom boramni Koki singna satharakliba landa si makhatana satharaklabadi ahum suba nupi lal tholakloi hainingai leiti haina nupi lal memorials association gi president waikhom boram nilai mana phongdokre
Wafam asi Nupilal Memorials Association Sinduna, Thabumamasa Tarakpa Nupilal Ningsing Thoram Lucian Bagi Thoram the Fondokibani. Nupilal Memorials Complex the Pangto Kiba Lucian Bagi Thoramada, Sharugyaki Association Siki President Waikom Boramani Lemanhai. Manipurgi Puari Tangak Anirakta Tokiba Nupilal, Lambda Masiki Nupi Singna, Miot Mina Yimayokta, Lepkibamadi, Maitay Hibazati, Mika upon Bahitaba. Manipuri Kunaini Hype Utkiba Tona Lingzela Dunga Sigi Mirolda, Pausel Pina Viva Wakalonda, Toramasi Sahi Kudingi left and a Pantopani, Cookies in the Sataragli Landa Sida, Imas in the Loramba Taudangas Adumak Lauri, Karigamba Masina, Maka Asum Sataraglavadi, Ahum Subanupilal Tulaglo Henninga Lati Haina, Fondoki, Tauramaduda, VJP Manipur Pradesh General Secretary Suoiriba Manipur Building and Other Construction Workers Welfare Board Ki Chairperson K. Sarat Kumar. Mahila Morsa BJP Manipur Pradesh ki President Lauremam Lotika Lima Nupilal Memorials Association ki Advisor Kangjam Gambini Amasung Y Indranisus President Member Oina Sarugyaki Tharamadu Sarugyaki ba Imaibel Ahalaman Singna Nupilal Sarugyaki ba Matamadugi Imasingi photo da Laisu Katuna Ikaikumna Butki Amaram Nana Congress na Burmese refugees in Kundalaita Halamba Sum Su agreement signed down Namana Manipura, Kangkong side even is CM Biren. In the Singamasama Panga Maudraga Nitoi, Maudraga Tret Pop Kuki Nagani Kimrak Tokiba Hanasuna Bigi Lalamadi, English Singamasama Panga Maudraga Tret Maudraga Nipan Pavo Kuki Paitiani Kimrak Tokiba Hanasuna Bigi Taudokta, Congress ki Prime Minister Sing Manipura Laktun apology Taukibra. AICC ki President Malik Arjun Kharge amasung General Secretary Zairam Ramesna Manipur thoklibi irang asiki matangda Chief Minister N Berena miyamda apology tawkhre adubo karigidamakta Prime Minister na Manipur khongchat pangthoktuna apology tawdribano amasum irang asi lusinana ba honadriba karigino haina social media X ta thagalakiba warlamada Chief Minister N Berena ngasi Manipur Kangkong Sairiba Masum Tang Tadaba Pibam Ama Mayuknaribasi Congress ki Peace Tamram na Home Minister Oiding Matamda Manipur Burmese refugees in Kundalaita Halambamadi Myanmar based of militant sing Su agreement sign Tauna Toklamba Dugi Mahinani Haina Fondokre Se Minister na Maki X the Pikiba Pakumaman Hairibana ngasi Mang apology Tauribasing Irang Sinamara Moraga, Mayumake later Bamasum, Lanjanari Bamiam Singadugi Mapamda, Tamoy Sing Awaba Pungo Paduni. Se Minister Amo and Nasi took Lipa Taudo Siga Mari Lena, Miam Nakpina Bamasum, Kautona ba Apple Dawani. Masida Mataukram Congress na politics Tauribano. Congress Matam the Manipur Tukiba Kuki Naga, class that Mioi listening among Sahumlum Siki Badanatana, Mioi listening Kia Lanjana Duna Mayumake later but Mayuk Nakivani. Kangluki irang adu English nga magasamapan ga maudraga ni thuidigi English nga magasamapan ga maudraga tare phawbra thokibani sai manga subna hana sunabagi thawdo do North East India ra khwaidigi sound nai tanaduna thokiba kangluki iramane maduna naga amasung kuki ani gi marak sound akai thoki English nga magasamapan ga maudraga tare tagi English nga magasamapan ga maudraga ni pan phawba kuki paiti ani gi marak thokiba hana sunabagi thawdokta kanglup ani gi miyoi sahung yankhai ki mathak siki Matamadu Congress ki IK Gujaral na Prime Minister oiringi matamni matamdura Prime Minister IK Gujaral Manipur laktuna Manipur miyam na lale haikibra Manipur thoklibi issue asigi woroisin purakna bahona bigi mahutta Congress na matam punamakta politics hanaduna lairibano haina hangkena su paus na makatari amaramdana koki zomi gi unkhatna badat Thadou sing yahon nganu Thadou inpi Thadou inpi Manipur gi maikai digi chuchampur zomi amasu koki ani gi marak sound unkhanna ba phibam ama tholakli basida koki na taba Thadou sing komthokpiu haina appeal torakli hari Thadou inpi Manipur gi President James Thadou na zomi council gi chairman di iwa chirolamada haujel du chuchampur koki amasum zomi group sing gi marak unkhanna ba phibam ama lairi basida koki na taba Thadou sing komthokpiu Zomi Council amasum masigi makhada lairiba frontier body singda Thadou singbu khut thabana singba tawdanaba ningthijana pawpibiyo Zomi Council gi mekedi gi Thadou singbu koki dagi tokhaina khaidolaga thambiramba taragadi Thadou sing koki dagi tonganba kangbu amani haibadu khanganbada hena mateng oigani maram asina Manipur gi Thadou NP gi mekedi gi Chuchampur district ta santi oina nungsinna leiminaba yanaba Zomi amasu koki ani makta santi oina wari sanaduna kanglup ani gi marakta yanadaba amasum bap tanadaba lairiba sing kokna bohona biu hainasu sirolasina appeal tawri
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯁ꯭ꯀꯦꯝ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯎꯟꯇꯦꯟꯒꯤ ꯚꯤꯂꯦꯖ ꯀꯌꯥ ꯑꯃꯗ ꯄꯥꯛꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯗ꯭ꯔꯒꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯗ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 4ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯅ ꯂꯨꯆꯤꯡꯕ elected government ama mafamsing thuduna shakti paishinkraba matung tarakpada leba asida civil war mayuknadun lakli masina maram oiraga makhal makha kyagi oiba crime sathafam leba ama haibadu oiri Myanmar masing yamlaba drug karbar tawriba gang khut kangbusingi warlord khusu khulai niyam kaina lalon itik tawpa human trafficker amadi drug ki gang kangbu kaya ama leiri Myanmar ki general singbu international court na makoina sathariba crime adugi matung ina wayal bisar sathabasu pamlibani Myanmar leba asi malem gi oina khwaidigi sawba organize tawba leba ama haibadu oire leba asida makal makha kyagi criminal gang link duna drug ki pothok lalon itik tawri Myanmar puthokliba drug singna malem gi tuan ba mafam kya da thadurakli English singaniga kunga mathoigi February thar military coup sathakraba matung tarakpada Myanmar leba asida kangkhong saibgi phiba mayukna bagaloinana drug puthokpagi sang asi ka hen hengalakli haujikti Myanmar leba asi opium gi puthok sing puthokpara malem gi oina khwaidigi sawba leba gaibu oire Myanmar da leriba tuan ba makhal gi oiba gang kangbu sing asina puthokliba drug makhal sing adugi manungda methamphetamines ketamines amadi phentamine singba sing asi yauri hairiba drug makhal sing asi maru oina yumthangnariba India amadi China dagi phangba chemical sing aduga punsinaraba matung tarakpada songdoklaga pothok sing adu puthokpani Myanmar puthokliba drug makhal sing asi Australia tamna export tawi Myanmar puthokliba drug makhal asi ahongba mamalda phangba oibana masi amukas hena khudong thingai oiba phibamda mayunari Myanmar leba asi drug makhal khwaidigi sauna export tawbata natana malem gi oina tanglaba makalgi arts elements singbu khwaidigi sauna export tawri masida masing yamlaba workers sing leba asigi ain kaina leriba mine sing da lebak tawraga yonthokpagi thabuk sathari hairiba tanglaba makalgi weba lebak sing adu China da lona thumna pusilaga yonbagi thawong sathai Myanmar leba asida malem gi oina tanglaba makalgi weba nung sing su phangyairi Myanmar thokliba lan asina maram oiraga China gi criminals syndicate singa mari leinaba sang hena pakthok saktorakli China gi maikedi akan ba khongthang lokhat pataragasu thawong asi thingnaba honabada awaba mayunari China gi lan gi kusu khulai kya amasu rolling junta amadi resistance force animak na sijinaduna lanthengnari bani hainasu pausta makhatana phongdorakli amaramdana South Korea gi impeach tawkraba president Yoon Suk Yeol ko na arrest warrant issue tawkhre South Korea da impeach tawkraba president Yoon Suk Yeol ko na arrest warrant issue tawkhre haina media report ki warol matung ina phongtokli Joint Investigation Headquarters ki maikedi gi haijarakhraba matung tarakpada ngasi ayu anganba matamda court ki maikedi gi arrest warrant adu issue tawkhibani haina Joint Investigation Headquarters ki maikedi gi pikhibi statement amada phongtokli Hausu phawbi oinadi tungi oiba proceeding gi matangna karigomba schedule nusingba amata paikhat palaitri masi impeach tawkraba president arrest warrant issue tawba ahanba thawdo amasu oire haina local media gi report matung ina phongdokli martial law declare tawbaga mari leinana Yoon Suk Yeol gi mathakta prop sathariba investigators singna arrest warrant adu issue tawbina ba haijarakibani South Korea gi suspended oikraba president sinu wahang pohang tawnabagi damakta ahumlak samon tawkiba matamda lakhidabadagi maru oina arrest warrant adu issue tawbina ba thaksinmani masi maru oina matung tarakpadaso samon tawba matamda lau yadabagi thawong asi makhatana satharakpa yai haibagi nungnangba leibana maram oiraga arrest warrant issue tawbani suspend tawkraba Yoon Suk Yeol asi crime sathai haibagi matik saraba prama leirabani haina Corruption Investigation Office ki official amana paumi sing unaki bada phongdokhi January 3 phawbada warrant asi ballot oigari haina official singi maikedi gi phongdokli Yoon Suk Yeol bu detention center tharaba yana leiri investigators singbu
ꯌꯣꯟꯁꯨꯛ ꯌꯣꯜꯅ ꯐꯥꯔꯒ ꯄꯨꯡ 94ꯒꯤ ꯃꯇꯝ ꯊꯝꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯗꯤꯇꯦꯟꯁꯟ ꯇꯧꯗꯨꯅ ꯊꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯦꯞꯀꯅꯤ ꯌꯣꯟꯁꯨꯛꯀꯤ ꯑꯣꯀꯤꯜꯅꯗꯤ ꯏꯝꯄꯤꯆ ꯇꯧꯈ꯭ꯔꯕ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯥꯏꯟ ꯌꯥꯗꯕ ꯑꯃꯗꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯔꯝꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯕ ꯆꯠꯊꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ इन्वेस्टिगेटिव अथॉरिटी याउदना एरेस्ट वारंट इशू तौनबा मदि माकी मयुम थीबगुम्बगी थबक सथनबा खंगलखिबा सि आईन यादब सतनब यारोइदब थोंग अमनि हाइना युनगी लॉयर ओइरिबा कापकी ओन फोंदोखेनसु पाउसित मखाताना फोंदोरखली लोसलकपोइना मरुइबा पाउखरा म्यामना थमजगे हाइबदि ngarang ड्रग लालोनबा मा कसार पुलिसना फारि हाइरि हाइरिबसि ऑक्टो रजिस्ट्रेशन नंबर AS11CC 9149 दा हेरोइन ओइगनि सिंगनबा सब केस तरागु हमदोय कोनना फारि हाइरि फारबा ड्रग पुरकलिबा मियोइसिगी ममिंगसना लानमोनसोम बाइफै कवि महा आसाम की कासा डिस्ट्रिक्ट की मनुंगसनबा हाउकिप पुंजी लखीपुरगी फाबने हाइरि अमरोमदना कदंगबांदा कुकी मिलिटेंट्सना लंदासिलखरि हाइरि हाइरिबसिंग असि अयुक हाइबदि अहिंग सराउना अयुकी पुंग अममुक ताबा मतमदा कापसिलखिबने हाइरि हाइरिबसि इम्फाल वेस्ट डिस्ट्रिक्ट की कदंगबान एरियादा कांगपोकपि मनुंगसनमर सिंथक्तगी हाइरिब कुकी मिलिटेंट्सिंग असिना नोंमै बॉम याउना लंदासिलखिबने हाइरि हाइरिब एटेक असिदा विलेजरसिंग कुचादा लैबसिंग सफगत मफमसिंगदा सेंथोकनख्रे हाइनसु पावमना मखातारि लोइनना थजने वरिबा पावमना हाइरिब खुथोंनबि थाउदो असिदा असो अपनगी ओइबिगी पावदी लैतरी हाइनसु पावमना मखातारि दो तेंतंगना सुमना मयामदा थमजरमगे दुगा हौजिकुइनदि मयाम पाव मतांगसे लुसिनजरगे अमसुम मयाम पुना नौबा अपडेट ngamiनसे नेशनल सिगी मेकैदगी सुम्यांगी मफमदा मखाताना थमजरी मखातावा अनौबा अपडेट मयाम पुना ngamiनसे